campaign for just and fair delimitation achang silak pakhongjang gi makhatarak pa oina ngasisu miyamna assembly da thomjinna ba honarakri state police na thatuna changan khidre khongjang asi JFD gi mityang makada masing yamlaba maike ke adigi lakpa miyamna haujik chathariba assembly mifam da census yeithokna ba warep law haiduna thomjilakibani adubu assembly tamna thomjilakiba miyam adugi punfam oiriba thangmai ban lairen hanjaba nauthingkong pakhang bagi haraubungda state police na mangjongna thatuna thokaningdaba thawdo kaya thoktana ba ngak senki loinena miyam adu haraubungdegi thokandana ba angamba thakta khonaduna thamki adubu police ki athingwa namkhaiduna miyamna assembly tamna chatnana ba khonarabasu chatpangamdana laiki khongjang aduga mari leinana JFD ki community affairs secretary S Sumatina Fongdok rakpada haujik chathariba assembly mifam loidringai matamda MLA minister singna lamdamasi ki haujik oiba fiba masigi yenglaga census tauba yakiroi habigi chapchaba warep ama lauduna center gi luchingba singda taksindaba tarabadi makha tarakpada thorakpa afafata gi tekchak pomba lengak asina pugadabani loinana Manipur da census tawbagi matam chade matam khara lamdam asida census tawbagi matam sangdok pinana ba haijaba matam da lengak asina yanindriba karigino lamdam asigi yellow furup singi yaifana bakhanduna census yaithok piyo haijariba asi makoi gi su saruk yaugdabra MLA minister sing asina pamliba si lamdam asidagi yellow furup mutkiba adura maramaduna lamdam asidagi mitop khandoktana amadi NRC natraga masiga manaba chana kanglon ama chana hanjuba fauba census tawbagi thabak paikhat pa yaroi karigumba namdana census tawrokpa tarabadi maduda thorakpa afafatagi tekchak pomba lengak asina pugadabani hainasu fongdoki aduna masi phamiba hayeng loigodoriba assembly session asida chap chaba adi akoigi MLA humpuna masi chap chaba decision ama lawrakanda akoi census pangthokingda NRC tawba amadi mitok khandopa amadi census se adi akoi matam khara defer tobiyo haibasigi chap chaba ware ama lawdaba taraba adu taragadi JFD na ngasi changsaliba khongjang asida akoi Manipur miyam khusamnarakanda henna kanba adi masi miyam iho ama impact tawro hengai leite kumsi chehigi muslim singhi senglaba chakhen tha ramjan lakpaga iroinana moirang kendro gi MLA thongam santi singhi mityeng makhada senglaba kwakta gi masajid singda koina chatuna iftar gi athum ahau sing khudol pibagi thoram ama MLA office moirang gi miyoi sing amadi kwakta gi ulma sing amasung PA M Uttam Kumar yauna pangthokri thoram aduda kwakta municipal council amasung kwakta gram panchayat leiba masajid pomnamakta athum ahau sing adu kudol tambaga lonina senglaba chakhen thana lakpa asida Manipur de ing tappa nungsi chanaba chaukat palamdam ama purakpa oirasanu haina MLA office moirangi maikaitigi pauje lakli Sumang Lila Kanglop Time Star Artist Union Imphal na nong nasanagata lila Moibungi Yaifa Thongni Thoram Pangthokre Imphal East ki Kairawang Camp Maninglai Kaida leiba Ibdo Sangle na pangthokiba Thongni Thoram aduda Lila Kanglop asigi artist singna sarukyaki Lila se saktam langgadoriba singdi nupagi oina Kai Kuber Arapti Joy Syam Kumar Sharma Syam Chand Sagol Sem Taibang amadi Bikaj nupigi saktam da Sagol Sem Sana Somokanta amadi Naudon Kumbina tongan ba role sing langgadori Lila sigi aiba Ibomcha Elias Helim Lamjing Namtakpa Arapti Joy ni